Manipur News channel makai myang from the Maru pausing pijari ahan Central Post kutokna bada kuki nupi ama lekidre IT lab na matangkak tana sadar lauthokre. Phupala da kuki military ni sinabasila nongmai kapsala padagi lomi ama sokraba matung security force na Phupala ge kobada laiba singi sarukta operation chataringai da kuki military ni sinabasina nongmai kapsala padagi security force na handana nongmai kapna bada haidora kumaru na pambadagi kuki nupi ama sire. Presna pangwa pawgi matung ina todo oda lekidrabi nupi adugi mamingna Holkhong Hing kawi mahak Langsing Manbi kulgi kulakpini lekidrabi nupi adu Susanpur district police na lokalaga post modem gidama Susanpur district hospital da pokre makha tarak pada pawda thodo sing to tanaba makai adom da security gi ahen basisen thorang lokana naba haunagadori hairi amarom da thodo adu yani da photo tana indigenous leaders forums ITLF na kuki tam phang sing da kodotagi matam kodna sadar lauthokre ITLF ki Department of Information and Publicity thador bosero lamagi matung ina ngasi ki thodo asi state government na kuki sing matak satarak pal langjang amani kuki misam yambu ngahak leitana halakpa masida tumina khak leithokloi to ngasida generation ki matak sab sab action lokal kadabani kuki miyam gi punsi kanana ba central government na thosil lahak kadabani ngahak leitana buffer zone lasal liba asi gi matang da independent investigation ama chathagdabani makha taraba paamada nauna lamaming thonba thingnanaba gazette of notification thoktana satnaba hokre mamang gilenga ki matamda honaramba lamgi maming nauna thonbagi thabak yadanaba thorang adu hojik paliba personal rules lenga na thabak ton thokre pr lenga na official memorandum ama thoktuna the Manipur Names of Place Act solution ni kunmari ase official oina extraordinary gazette hokiba March tara mga da pongkre loina hai ek ase gazette ta pongkiba namitagi chanaba hokre adubu land resources department ngarang thokiba notice na ek ase chanaba horani hairi ek ase na Manipur gi pham ama nonaming hongge na traga thonge haiba tarabadi mangjuna na Manipur lenga ki land resources department gi aya ama logadabani hairi ngasi hanagi CMN birena mahaki social media Facebook ki account thagalakiba post ama da sahi lising hong henbagi pawari thamdana ipa ipu bungak tuna thamlamba ima leba ku macet tuwainaba mana aning apamba tongnariba pawari ga sagonaraba lam kya nongna maming thonduna ariba pawari gi khongul muthanaraba honaramba sing para tambinaraba ek asi chimlambani haina phongtorli lenga asina notice ama ngarang thoktuna thabak oina horakpa asi thaga ni haina post adu da pali makha taba pa amada kadir ga si baksang lokhiroi JSC Saisam Abdul Kadir ge mihat mapung phana chenabasing pungkon mari manung da phadana logi oiba thabak lokhoi kadabani haina wafam yawa serol amasu governor bisankre mihat isnapung phana chenariba mioising hari phawa asi baksang lokhiroi lena lenga na makata na wari sana khiroi haina misi asi gi matang da semkhiba JSC gi makedegi pungtorali misi asi gi justice phangnabagi pandamda wangwai kendra gi MLA KS loken yauna JSC mi sinna ngasi nutil governor ga unakibani governor ga unabadu da MLA ma di JSC gi makedegi misi asida chenaba mi sing phagaliba sigi matakta mapung phana chenaba sing chu phagatuna logi matung ina sabchaba action lokal kadabani haiba yauna tongan mapung kya thabak oina pangthotuna tasangki governor gi makedegi su misi asida chenaba khudima atubada phakani haiba thajaba pirakhi makha taba paw amada leba asida english ngang basing atubada kaiba farok lagani amisha Union Home Minister Amit Shah na larik phomgi thorom amada miyam da wangam da leba asida english lon ngang libasing asi atubada sungsoi soidani kaiba farok lagani haina pungtokre Amit Shah gi wafam asida lon gi matang da leba asida anabo political debate ama hudokhan kre amang da hona South India gi lusing basing na free language policy yauna center lenga ne hindi lon bu na phuda sanana na honariba asi yaning da pungtokuna lakro matung Amit Shah gi wafam asina hena asawa puan bagal wena lusing ba kya na home minister gi wafam asi yaning da pungtokuna rakli athu matam de english lon ngangwa miyoi masa maton te kai ba phokcharagani amasu ima lon ngangwa da chawtoksa ba pokpa amadi mirol bo ekhoi gi lon da yansan da ba kunai ama sungsoi soidana semkat lagani english lon asi india khatan natana malengi mapam kya da colonials matam gi symbol ama oina unarakli ekhoi gi ima leba culture puari amadi lining bu mayek singna khangi hairabadi imalon ngangwa natana atopa pambai leiti haiki makha ta pa amada karigum phio matada buffer zone tugaina bo hona roidabani hoki bajun tara mga da letan phok bida thoki ba thodu adu mai lena Manipur police ke makedegi sengdo warol kya phongtok su mete community ama su media outlet kya na arando phong kya phongdok libasi yaning din nimitu de labukta tektana low koina na bo hona ki ba
ꯃꯐꯝ ꯑꯗꯨ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯊꯣꯛꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯐꯝ ꯑꯗꯨꯗ ꯕꯐꯔ ꯖꯣꯟ ꯑꯃ ꯑꯣꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯅ ꯋꯥꯈꯥ ꯑꯦꯔꯤꯌꯥ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃꯐꯝ ꯑꯗꯨ ꯂꯩꯇꯥꯟꯄꯣꯛꯄꯤ ꯈꯨꯜꯒꯤꯅꯤ ꯍꯥꯏꯕ ꯃꯤꯗꯤꯌꯥꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯄꯨꯝꯂꯥ ꯂꯥꯜꯂꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯂꯦꯟ ꯑꯗꯨꯒ ꯍꯦꯛ ꯅꯛꯅꯕꯗ ꯁꯧꯗꯨ ꯂꯝꯄꯥꯛ ꯍꯥꯏꯅ ꯀꯧꯕ ꯅꯦꯄꯥꯂꯤ ꯕꯁꯇꯤ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒ ꯍꯦꯛ ꯊꯪꯅꯕꯗ ꯑꯦꯟ ꯖꯣꯡꯄꯥꯏ ꯀꯨꯀꯤ ꯚꯤꯂꯦꯖꯁꯨ ꯂꯩꯔꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯃꯩꯇꯩꯁꯤꯡꯅ ꯕꯐꯔ ꯖꯣꯟ ꯑꯦꯔꯤꯌꯥ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯠꯅꯕ ꯍꯧꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯨꯞ ꯑꯃꯠꯇꯅ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯕꯐꯔ ꯖꯣꯟ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯆꯠꯊꯗꯨꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯂꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇꯁꯤꯡ ꯂꯩꯉꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯝꯃꯤꯟꯅꯁꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫